ngasi America gi yumlo nariba leibak Mexico hariba leibak asigi maramda amazing facts kara khaminasi matam amada Spain gi saruk oirga leramba leibak aduga September so ising amaga janipan tarada Spain dagi ningkha tamba fangduna ngasi di chawkhatpada amadi ningkha tamba mafam visitors kaya gi thungfam oiriba Mexico hariba leibak asida chawrakna mi gi masing 12.89 crores muk leibaga loinana pak chawbasu 1.973 million square kilometers kaktani official mamingna United Mexican States haina khangnaba leibak asigi capital city su Mexico City haina khangnai Mexican peso Mexico da chatnariba currency ni aduga Indian currency ga changdamnabada Mexican peso amaga 3.51 Indian rupees mukamanai awangba mountains kayana Mexico gi ayamba lam saruk cover tawi masitanatna Mexico ring of fire haina khangnaba 90% gi changda prithvi gi khwaidagi earthquake thoanba mafam aduga 75% rom mai gi ching pokhaiba mafam ring of fire gi manung chanbana Mexico khwaidagi active volcanoes label leibak sing gi manungda amani Cook's Comet haina khangnaba prithvi gi khwaidagi pikpa volcano amakhakni Central Mexico gi Puebla downtown dagi 15 minute khak chathok laga hariba volcano asil lei Mexico gi ayamba miyoi mestizos haina khangnaba Indian amadi Spanish anigi mixed blood oiraba miyoi singni aduga centuries ahumlop Spanish rule makhada leram labalebak asida afawa artist kaya gi leifam amasuni haina khangnaribani political division gi matung inna Mexico state kunthra ga nithoi khaidoi aduga state khudingmakki magi tongan ba laws regulations amadi police leijai world class beaches kayana masak khanghanba lebak ojerbasu illegal drugs dealing organizations kayabu control toriba drug barons haina khangnaba miyoi singna narco state singbu corruption tawduna lebak asibu amuk hena illegal drugs trading tawbada maming chatpa lebak amu ohelli Mexico size ki matung inna prithvi gi khwaidagi chawba leibak sing gi manungda tarahumdoi suba rank da leibaga loinana population gi matung inna su prithvi da khwaidagi mi yambada tara suba rank da leiba aduga Mexico prithvi da khwaidagi Spanish marol lonba mi masing yamna leiba leibak amsune North America da khwaidagi chawba wild kid asi jaguar hariba sa sibu khangnai Mexico gi southern jungle singda fangbana maram oiraga Mexico bu the lane of jaguar haina khangnai Prithvi gi khwaidagi Catholic population yamna leiba lebak amani Brazil aduga second largest Catholic population na Mexico ni Mexico gi apunba population gi manungda 83% di Catholic citizens singni Mexico lebak asida 2 lakh ki mathakta tongan ba sanga pambi species leibana prithvi gi khwaidagi biodiverse oibada mari suba oiriba lebak amasuni mayamna pamna chanariba avocados amadi tomatoes hariba sing asi Mexico leibak-tagi horakhibani masita natana chocolate vanilla courgette amadi tongan ba makhalgi beans amadi chilies kayasu Mexico na introduce tawki maram asina chinjaki oinasu Mexico yamna famous oiba leibak amasuni 2020 की रिपोर्ट की मतुंग इन्ना टूरिस्ट सिंगना ख्वाइदगी विजिटेड तौखिबा लेबाक सिंगी मनुंगदा मेक्सिको तरेत सुबा विजिट ख्वाइदगी यामना तौबा लेबाक ओइखि 2019 दा इंटरनेशनल टूरिस्ट 45 मिलियन की मथक्ता थुंगलखि मरम असिना पृथ्वी की ओइना टूरिज्म दगी लाप इनकम ख्वाइदगी वांगबा लेबाक सिंगी मनुंगदा तारा मंगा सुबा ओइखि मेक्सिको की यामना विजिट तौबा मफम सिंगी मनुंगदा चिचेन इट्जा टेंपल पिरामिड ऑफ इल कैस्टिलो तुलुम Beach, Copper Canyon, asinaching Mexico की amazing facts अमा हारगदी पृथ्वी की ओइना Mexico largest beer exporter ओइबा लेबागनी worldwide ओइना मसक खंगनरिबा कोरोना अमदी सोल beers हारिबा beer असी लेबाग असी की सु यामना famous ओइरिबा beer मखलनी मालेम की ख्वाइदगी चौब metropolitan area सिंगी मनुंगदा Mexico City सु अमनी 21.7 million मुक लेबा city असी की यामना मरांग काइना थकनबा इसिंग फंगदबना अयामबना लेनुंगी इसिंग सिजनई मरम असिना 70% की चांग द सिटी असी की ग्राउंड वाटर सिजनई यामना एक्सट्रीमली डिमांड ओइबना लेनुंगदगी इसिंग यामना थुना चिंगथोकपना नेचुरली लौथोखिबा इसिंग रिप्लेस तौबा ngamdabana maram oiraga city असी की मफम असी नोंग नोंगमगी लेनुंगदा नमतई चही खुदिंगी 0.2 दगिना 1.3 फीट की मरक्ता सिटी असी की लेनुंगदा चंगसिल्ली मसिना मेक्सिको सिटी बु सिंगिंग सिटी हाइना सु खंगनै पिरामिड निंगसिंगबदा इजिप्ट लेबाक की पिरामिड सिंबु निंगसिंगी ख्वाइदगी चौबा
pyramid su leramdauba mali adubu mafamsida khwaidagi chawba pyramid leiti malemgi khwaidagi chawba hauzik fawbada leiba pyramid haina khangnaba the Great Pyramid of Cholula asi Mexico gi Puebla hariba asmafam asida lei masina malemgi khwaidagi chawba pyramid ni khangnai पृथ्वी की ख्वाइदगी चौबा इलेक्ट्रॉनिक इंडस्ट्री लेबा लेबाक सिंगी मनुंगदा मेक्सिको सु तरुक सुबा लेबाकनी मेक्सिको न्यूक्लियर वेपन्स कया सेमलगा थंबगी शक्ति लेजरबसु न्यूक्लियर खुलाई अमदा थंदे अदुबो पीसफुल ओइबा हिरम सिंगदा न्यूक्लियर टेक्नोलॉजी सिंग सिजनगनी हाइदुना प्रॉमिस तौबा लेबाक अमसुनी मेक्सिको लेबाक की ख्वाइदगी मेजॉरिटी रिलीजन ओइबा सि रोमन कैथोलिक चौरकना 83% मुकनी अदुगा प्रोटेस्टेंट 6.6 अनिसुबा मेजॉरिटी रिलीजन्स ने अदुगा 5% मुकना नॉन रिलीजियस ने अदुगा मैक्सिकन सिंगी लाइफ एक्सपेक्टेंसी 74.98 इयर्स मुक ओय अदुगा लिटरेसी की चांगसु 96% मुक्तंग ने अतोप मेक्सिको के अमेजिंग ओइबा फैक्ट्स अमना पृथ्वी की ख्वाइदगी साउबा अमदी सांगबा इसिंग मनुंगदा लेबा कैप सिस्टम सुनुंग मेक्सिको हारिबा लेबाक असिदा फंगी सैक एक्टन हाइना खंगनबा किलोमीटर 493 सांगबा कैप असि द ग्रेट माया एक्वाफायर प्रोजेक्ट असिगी अंडर वाटर एक्सप्लोरेशन ग्रुप असिना फंकी मसिगी कैप असिबु पृथ्वी की ख्वाइदगी फ्लडेड कैप अमुनि हाइना खंगनै असिगुमना इंटरेस्टिंग ओइबा फैक्ट्स कया येंगु फंगनबगिदमक्ता चैनल असिदा अहानबा ओइरबदि सब्सक्राइब तौसिनबियु अदुगा अदोमगी अपामसिंग अदो कमेंट दा हाइबियु मथंगी वीडियो अमुक नामिनरसी।